Moreada mitay amuk hanjilanduna lehenna bohonare CM SDPO anangi mihata senabani haiba Myanmar macha ama yauna miyoi mafan phagatuna NIA na thizille biren pawasi ngasi nungthil phongkiba pandam pause dagi lokhatchabane Moreada mitay amuk na hanjilanduna lehenna bohonari haina Chief Minister N Biren na house ta thamkhre wapamasi ngasi famkiba taragani thuisuba Manipur Legislative Assembly gi manga suba session gi mangani chanba numit ki calling attention ki khudong chaba lawduna opposition gi MLA ke Mega Chandra na pukhalakpa wafam amaga mari lainana N Biren na phongdokhibane Chief Minister na hai laikhidraba more gi SDPO anangi mihat mangjawna sem saduna chathagiba tamthiba mihat ne mihat asida senabani haiba Myanmar macha ama yauna miyoi mapan fare foreigner ama yaurambana case National Investigation Agency NIA da sinaduna thigatpa hore SDPO anan laikhidabasi Manipur miyamgi oina chawba mangjabani haibaga loinana mahak mathau masak khangba officer gi manungda mani hainasu CM na singthakhe CM na makhata na hai SDPO anan laikhidaba matamda Moreda henba commando personnel sing changsinbada terrorist sing na tatana attack satharakpadagi khudong chadaba kaya mayong nakhe loinana Moreda leiba Assam Rifles ki campus ta helicopter taba phauba yaraktabadagi More police station ga naknana leiba mafam amada helipad samgatpagi thabak satharingaida SDPO anan laikhidabane thawdok adumak yamna minungsi laitaba pangdabagi thawong ne maramdi operation chatpada laikhidaba natavana thawong adumak pangdabagi thawong ne thawdok adu thokraba matung mara leiba sing fanaba numit adugi ahingda Imphal dagi ahenba commando personnel sing changsan khe laibak thivadi chingda hana lumduna lairamba terrorist sing na ambush tawrakpada commando personnel khara asokapan nangkhe adubu bulletproof yauna gari mapan ahing adumaktada Moreda yauksenkhe masigi matung operation chathabada terrorist sing ne ambush tawrakpada CDO amasu laikhide atopa personnel kharana sogapan nangkhe masigi makha tarakpa oina laingang na henba commando personnel sing helicopter da Moreda changsinkhe loinana makha tabada GR paratrooper paramilitary forcing changsinduna operation chathabada Myanmar macha ama yauna miyoi mapan phagatpa ngamkhe adubu phakiba singi manungda BJP gi I card pairam khiba miyoi adu party ga mari lainade adubu laingang na khudakta lawpham thokpa action adumak lawkhe Moreda mathau tawriba state forcing da kabla khiba nongmai amade sizinariba khulai sing lotpa yaroi case asigi gravity important amadi miyam gi sentiment yanglaga satharagliba attack adu Myanmar macha ama yaurambana achumba puthongnaba NIA na January section kuntraga mathoida thizinaba sinakre NIA na su register tawduna February section mapandagi thigatpa hokre haikhe CM na hai haujik thengnariba lana sing laingang na haksin na lawwe Manipur police ki oina khulai gi mapan tangbana Assam Rifles amadi army da tangjabagi thawong nungaitabana cabinet mifam na mine bomb detect tawba ngamba Casper gari tara lainaba warep lawkhe masigi manungda gari taret Manipur da yorakle awatpa gari ahumsu thuna yoksilagлагani loinana ahenba bulletproof gari kunamasu lainaba thaurang tawduna police personnel sing upgrade tawnaba honari haibaga loinana laikhidraba SDPO anangi masanupada ASI gi fampinaba laingang na warep lawba laire makha taba education qualification yenglaga promotion pinaba honagani haina thamkhe